ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯕꯨꯅꯁꯨ ꯑꯩꯁꯦ ꯔꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯇꯥꯟꯊꯣꯔꯛꯀꯦ ꯇꯧꯕꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯁꯝꯖꯔꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯣꯛꯁꯥꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯇꯧꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯣꯛꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ 90ꯒꯤ ꯍꯪꯒꯥꯝꯅꯦ ꯍꯥꯏꯗꯅ ꯁꯤꯕꯨ ꯄꯤꯔꯛꯏꯅꯦ ꯍꯪꯒꯥꯝ 4-5ꯁꯦ ꯃꯇꯠ ꯑꯗꯨ ꯑꯣꯛꯁꯥꯁꯦ ꯃꯔꯣꯝ ꯇꯥꯡꯉꯤꯕꯗꯤ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯉꯁꯤꯗꯤ ꯑꯣꯛꯁꯥꯁꯦ ꯑꯣꯏꯅ ꯐꯨꯔꯒꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯙꯨꯞ ꯂꯧꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯅ ꯅꯝꯃꯨꯗꯔꯕꯩ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯂꯩꯒꯁꯦ ꯂꯣꯏ ꯐꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯀꯨꯏꯃꯜꯂꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯕꯨꯅꯁꯨ ꯑꯩꯁꯦ ꯔꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯇꯥꯟꯊꯣꯔꯛꯀꯦ ꯇꯧꯕꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯁꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯂꯩ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯁꯦ ꯏꯪꯊꯝꯊꯥꯗꯤ ꯏꯪꯗ꯭ꯔꯤ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯒꯤ ꯅꯣꯡ ꯈꯔ ꯇꯥꯕ ꯃꯅꯤꯄꯨꯔꯁꯨ ꯇꯥꯟꯅꯕꯁꯤ ꯎꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯅꯥꯎ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯌꯥꯗ꯭ꯔꯦꯕ ꯂꯥꯏꯔꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯛꯁꯥꯗꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯣꯛꯁꯥꯗꯤ ꯆꯥꯎ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯪꯒꯥꯝꯁꯤꯒꯤ ꯋꯥꯔꯤꯅꯤꯗ ꯄꯤꯛꯈ꯭ꯔꯦ ꯍꯪꯒꯥꯝꯁꯤꯒꯤ ꯋꯥꯔꯤꯅꯤꯗ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝ ꯀꯣꯛꯀ ꯑꯍꯥꯟꯕ ꯆꯥꯕꯗꯣ ꯑꯩ ꯑꯣꯏꯒꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯆꯥꯕꯤꯔꯝꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯁꯥ ꯃꯥꯅꯦ ꯑꯗꯨꯅ ꯀꯔꯤ ꯐꯥꯎ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯏꯁꯥ ꯊꯨꯛ ꯂꯥꯎꯋꯦ ꯀꯩꯒꯤꯅꯣ ꯑꯗꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯃꯅꯝ ꯅꯨꯡꯁꯤ ꯁꯣꯏꯕꯨꯝꯁꯦ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯎ ꯃꯣꯔꯣꯛ ꯇꯦꯛꯄ ꯍꯥ ꯏꯔꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯨꯛꯕꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯇꯤꯁꯨ ꯄꯦꯄꯔꯁꯨ ꯌꯥꯎꯋꯦ ꯉꯥꯡꯒꯩ ꯌꯥꯎꯗꯕꯗꯣ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯕꯤꯁꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯔꯤ ꯈꯪꯉꯦ ꯋꯤꯠ ꯔꯦꯗ ꯀꯤꯡ ꯆꯤꯂꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯅꯔꯤ ꯇꯧꯕꯇꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯑꯩꯅ ꯍꯥꯏꯗꯣ ꯔꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯇꯥꯟꯊꯣꯔꯛꯀꯦ ꯇꯧꯕꯒꯤ ꯄꯣꯠ ꯈꯔ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯐꯪꯉꯒ ꯅꯨꯄꯤ ꯊꯤꯖꯒꯦꯅ ꯈꯟꯖꯕꯅꯦ ꯑꯗꯨꯒꯤꯗꯨꯁꯨ ꯃꯔꯛꯇꯨꯁꯨ ꯃꯤꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯖꯔꯛꯀꯦ ꯁꯥꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯍꯧꯔꯁꯤꯔꯥ ꯃꯨꯛꯕꯥꯡꯅꯤꯀꯣ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯆꯦꯂꯦꯟꯖ ꯅꯠꯇꯦꯕ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯆꯥꯗꯨꯗꯤ ꯑꯍꯥꯟꯕꯩꯗꯤ ꯀꯦꯞꯁꯨꯟꯁꯦ ꯍꯥꯟꯅ ꯐꯅ ꯃꯌꯥꯝꯗ ꯏꯟꯁꯦ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯦꯗꯅꯥꯒꯤ ꯇꯥꯏꯞꯇ ꯏꯜꯂꯁꯦꯕ ꯃꯤꯉꯣꯟꯗ ꯉꯁꯤꯗꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯤꯗꯤ ꯃꯌꯥꯝꯗ ꯑꯉꯥꯡ ꯑꯃ ꯊꯣꯛꯂꯛꯑꯕꯅꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤ ꯃꯌꯥꯝꯗ ꯑꯗꯨꯁꯦ ꯍꯪꯒꯥꯝꯁꯦ ꯍꯥꯟꯅ ꯍꯪꯒꯥꯝꯁꯨ ꯇꯧꯔꯁꯦꯕꯀꯣ ꯍꯪꯒꯥꯝꯁꯤꯃꯅꯦ ꯁꯤꯃꯅꯦ ꯁꯤꯃ ꯐꯖꯅ ꯍꯥꯞꯄꯣ ꯑꯗꯨꯗꯤ ꯃꯁꯥꯗꯤ ꯂꯣꯏ ꯇꯧꯒꯦ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯅꯝꯁꯤꯟꯈ꯭ꯔꯁꯤꯀꯣ ꯁꯦ ꯌꯥꯔꯕ ꯆꯤꯌꯔꯁ ꯇꯧꯔꯁꯤꯀꯣ ꯆꯤꯌꯔꯁ ꯇꯧꯁꯤ ꯍꯥꯏꯔꯣ ꯆꯤꯌꯔꯁꯅꯤ ꯄꯨꯝ ꯍꯪꯒꯥꯝꯒꯤ ꯃꯍꯥꯎꯁꯤꯒ ꯇꯣꯉꯥꯟꯅ ꯄꯥꯏꯊꯣꯔꯛꯄ ꯋꯥꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯗꯨꯒ ꯀꯨꯏꯅ ꯆꯥꯔꯨꯗꯕꯩꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯀꯨꯏꯔꯦ ꯃꯌꯥꯝꯒ ꯑꯗꯨ ꯎꯅꯗꯕ ꯑꯗꯨꯅ ꯑꯩ ꯁꯥꯎꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯆꯥꯒꯦ ꯀꯦꯞꯁꯨꯟꯁꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯍꯧꯖꯤꯛꯅꯦ ꯃꯨꯛꯕꯥꯡ ꯊꯣꯛꯂꯛꯑꯦꯗ ꯃꯥꯅ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯕꯅꯦꯕꯀꯣ ꯃꯆꯦꯔ ꯃꯅꯦꯔ ꯈꯪꯗꯦꯕ ꯃꯥꯅ ꯍꯪꯉꯤꯁꯦ ꯅꯪꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯥꯏ ꯊꯥꯒꯠꯇꯣꯏꯅꯣ ꯁꯤꯅꯦꯕ ꯑꯗꯨꯗꯨꯒ ꯀꯥꯏ ꯊꯥꯒꯠꯂꯦ ꯍꯥꯏꯅꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯥꯒꯠꯇꯣꯏꯅꯦ ꯋꯥꯆꯞꯇ ꯊꯥꯒꯠꯇꯣꯏꯅꯦ ꯂꯥꯁꯇ ꯐꯦꯁꯕꯨꯛꯇꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯇꯣꯏꯅꯦ ꯑꯗꯨ ꯌꯦꯡꯕ ꯌꯥꯏꯅꯦ ꯑꯗꯨ ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯩꯗꯣ ꯃꯁꯛꯇꯨꯒ ꯆꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯀꯩ ꯑꯣꯀꯦ ꯑꯁ ꯁꯤꯒꯤ ꯆꯥꯛꯈꯣꯝꯁꯤꯗꯤ ꯐꯦꯁꯕꯨꯛ ꯍꯥꯏꯗꯤ
ꯑꯗꯣ ꯃꯔꯛ ꯊꯟꯅ ꯃꯌꯥꯝꯅ ꯆꯥꯕꯒꯤꯗꯤ ꯇꯧꯋꯦ ꯅꯈꯣꯏꯗꯤ ꯁꯨꯡꯀꯛ ꯀꯛꯇꯦ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯅ ꯍꯥꯏꯕ ꯑꯩ ꯖꯤꯝ ꯁꯥꯟꯅꯔꯒ ꯃꯌꯥꯝ ꯅꯈꯣꯏ ꯁꯨꯡꯀꯛ ꯀꯛꯇꯦ ꯍꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯀꯣꯏ ꯀꯧꯔꯦ ꯀꯣꯏ ꯀꯛꯄꯗꯅ ꯑꯃꯨꯛ ꯅꯪ ꯏꯕꯨꯡꯉꯣ ꯅꯃꯥ ꯁꯨꯕ ꯁꯅꯥꯃꯣꯔꯥ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯣꯏ ꯀꯛꯇꯕꯗꯅ ꯁꯅꯨꯔꯥ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯇꯧ ꯈꯪꯉꯛꯇ꯭ꯔꯦꯕ ꯄꯣꯠꯇꯣ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡ ꯃꯩꯁꯥ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯣ ꯀꯥꯂꯦ ꯐꯨꯏ ꯀꯥꯟꯗꯦ ꯐꯨꯏ ꯇꯧꯁꯜꯂꯦ ꯍꯥꯎꯋꯦ ꯍꯥꯎꯈ꯭ꯔꯤꯖꯥ ꯀꯩꯅꯣꯗꯨꯅꯦꯕ ꯍꯪꯒꯥꯝꯒꯤ ꯃꯄꯨꯝ ꯃꯄꯨꯝ ꯌꯥꯎꯕ ꯍꯪꯒꯥꯝ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕ ꯈꯨꯗꯣꯡꯁꯦ ꯉꯥ ꯄꯦꯔꯦꯒꯨꯝꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯃꯥꯅ ꯆꯥꯛ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯍꯪꯒꯥꯝꯗ ꯊꯥꯡꯊꯔꯝꯗꯥꯏꯗ ꯍꯥꯞꯄꯅꯦ ꯑꯣꯛꯀꯤ ꯃꯍꯥꯎꯗꯨ ꯃꯥꯡꯗꯅ ꯃꯣꯏꯅ ꯍꯪꯒꯥꯝꯗꯨꯅ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯨ ꯃꯩ ꯇꯥꯔꯝꯒꯅꯤ ꯆꯥ ꯏꯔꯣꯝꯕꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯣꯏꯕꯨꯝ ꯃꯅꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯣꯠ ꯆꯥꯏ ꯑꯁꯦꯡꯕꯩꯁꯦ ꯗꯥꯗꯨꯝꯁꯦ ꯔꯦꯟꯗꯩ ꯇꯥꯟꯊꯣꯛꯈꯤꯗꯣꯏ ꯇꯧꯋꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯪ ꯑꯃ ꯚꯔꯥ ꯄꯤꯖꯕꯒꯤ ꯗꯥꯗꯨꯝ ꯇꯣꯉꯥꯟ ꯂꯩꯔꯦꯕ ꯋꯥꯔꯤꯁꯨ ꯍꯥꯏꯐꯦꯠ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝꯗ ꯃꯇꯦꯡ ꯏꯀꯥꯏꯖꯔꯦꯅ ꯁꯨꯝ ꯇꯝ ꯇꯝ ꯑꯗꯣ ꯑꯁꯦꯡꯕꯗꯨ ꯅꯪ ꯂꯤꯔꯨꯒꯗꯧꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯗꯩ ꯇꯥꯟꯊꯣꯛꯅꯤꯡ ꯈꯔ ꯂꯩꯔꯦ ꯕꯔꯥꯒ ꯄꯤꯗ꯭ꯔꯦ ꯋꯥꯔꯤꯗꯣ ꯍꯥꯏꯖꯔ ꯂꯥꯛꯀꯗꯧꯔ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯁꯨꯝ ꯇꯧꯖꯕꯅꯤꯗ ꯍꯧꯖꯤꯛ ꯐꯖꯅ ꯋꯥꯅꯔꯦꯗꯅ ꯃꯤꯁꯦ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯋꯥꯔꯦꯕ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯆꯔꯝꯕꯗꯨ ꯑꯝꯇ ꯊꯥꯒꯠꯄ ꯈꯣꯠꯄꯗꯣ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗ꯭ꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈꯝ ꯊꯦꯡꯉꯦꯕ ꯁꯤꯡꯖꯨ ꯑꯝꯇꯪ ꯌꯥꯎꯔꯝꯃꯗꯤ ꯏꯔꯣꯝꯕ ꯌꯥꯎꯗꯨꯗꯤ ꯆꯥꯛ ꯈꯔ ꯋꯥꯠꯀꯗ꯭ꯔꯥ ꯅꯪ ꯋꯥꯠꯄ꯭ꯔꯣ ꯑꯩꯗꯤ ꯈꯔ ꯋꯥꯠꯇꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅ ꯆꯥꯛꯇꯣ ꯌꯥꯝ ꯍꯥꯞꯇꯕꯅꯤꯅ ꯏꯟꯖꯥꯡꯗꯣ ꯈꯔ ꯉꯝꯅꯕ ꯍꯥꯏꯅ ꯑꯣꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯩ ꯏꯆꯥꯁꯦ ꯀꯦꯞꯁꯣꯟꯁꯦ ꯀꯦꯞꯁꯣꯟꯁꯦ ꯈꯔ ꯋꯥꯕ ꯑꯩꯒ ꯉꯁꯤꯒꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯂꯦꯛꯊꯣꯛꯇꯦ ꯂꯦꯛꯊꯣꯛꯇꯕꯤ ꯈꯨꯊꯣꯡꯅꯦ ꯃꯊꯪꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨ ꯀꯩ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯍꯥꯟꯕ ꯇꯧꯕꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯅꯨꯗꯜꯁ ꯌꯥꯎꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡ ꯃꯥꯟꯗꯦꯗ ꯅꯨꯗꯜꯁ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤꯅꯤ ꯌꯥꯏ ꯏꯁꯄꯥꯏꯁꯤ ꯅꯨꯗꯜꯁ ꯇꯧꯁꯤꯔꯥ ꯌꯥꯏ ꯆꯦꯂꯦꯟꯖ ꯍꯥꯞꯆꯤꯟꯁꯤꯗ ꯆꯦꯂꯦꯟꯖ ꯑꯃ ꯍꯥꯞꯆꯤꯟꯁꯦꯕ ꯃꯇꯥꯡꯗꯨꯗ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯇꯪ ꯇꯧꯔꯒꯅꯦ ꯄꯅꯤꯁꯃꯦꯟ ꯑꯗꯨꯝ ꯂꯩꯅꯩꯗꯅ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯄꯅꯤꯁꯃꯦꯟ ꯐꯪꯕ ꯌꯥꯅꯤ ꯌꯥꯏ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯑꯩ ꯁꯥꯏ ꯄꯣꯠ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯖꯩ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯗ꯭ꯔꯁꯨ ꯑꯥꯏꯗꯤꯌꯥꯗꯤ ꯌꯥꯝꯃꯤ ꯅꯪ ꯆꯥꯛ ꯈꯔ ꯍꯥꯞꯄꯔꯥ ꯍꯥꯞꯄ ꯑꯣꯛꯑꯕ ꯑꯩꯗꯣ ꯋꯦ ꯑꯗꯨꯗꯤ ꯑꯣꯛꯃꯤꯟꯅꯔꯁꯤ ꯀꯣꯟꯅ ꯆꯥꯔ ꯌꯥꯝ ꯅꯨꯡꯗꯥꯡ ꯌꯥꯝ ꯆꯥ ꯐꯠꯇꯦ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯛ ꯉꯝꯗꯕꯗꯨꯗꯤ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯍꯥꯏꯗꯤ ꯅꯝꯐꯨꯗ ꯆꯥꯁꯤꯜꯂꯨꯅꯣ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯍꯥꯎꯅꯕ ꯃꯍꯥꯎ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯩꯁꯦ
ai nào nó tiếng bằng được còn nhau rồi tôi mà đi xem này cái đó số ai video gì bằng nụ xì cái đó cái nó sa ya mình video nó mắc tập trung ai thì có thể sa mà tập một trăm để có thể hay phải tới vậy đó mà là năng anh em bây giờ qua đây này có đây này ngoài sao ya bây giờ khi mà thiền đó nó không tàu rồi có là cái đó mà tiếng bằng được mà mình đi biển dân tàu về nó hay làm xem sao bây giờ mua chứ mà ai muốn ai gì không điều gì được không nhưng không gì cái này hai đi anh hai gì nữa không bisa bilang em ta thuốc rồi gam đi lên mình rồi thì không em ấy không hỏi ini mình chơi xin quỷ em có sao rồi xem không apa bahasa nak berlain bukan itu oi sana mà ba người tiếng một cái hồi mình không được em xài lai sini tu ni pen cái một tập nang war boleh saya dah ôi trời ơi mấy bag tu dia post saya dia hao vậy atau main video thì thay cho sinh ra cái atau matang tahun yang bagai kita tahun yang main suggest tahun itu suggest tahun bro atau main mai insta atau main mai insta itu follow tahun bro itu juga directly cái tahun yang mana hai video ko ai YouTube insta cái main một số bảo không nó tập thì hai tay ko active oi thì đấy rồi na kita active oi ning hai tay ko itu insta cái main follow tahun biro mo itu cái tahun yang baru ko main bakal share tahun ini hai tay ko ama adagi aigi kaya tara motivational oil video ay script ibu hawre ba ado na mo insta ta ka taw na dumi insta ta kay follow to sa biro me okay ya ko isa nang ito sa insta ta tao sao ado isa gi video ay my instagram link do ay description na tara ke ay mateng mateng to pang biri ba isa ni ay subscribe follow to biro mo ado yang masih ni kanya si okay may pang na yai phare